Mathangi numini Abethoi college lakle Hanagi mataukum parking dagi makhong na lai Gusan na mabu ngaiduna lerumgani haiba machin phapure Haina haina gusan na leptuna mabu ngairiba do laptang na ure Ngarangi thaudok tugi matung ma gusanda khasi khaudak jai Gusan na sumamonda khaudak jai Wahaina phungdok na dabagi wa khaktani Abethoi na magi mana hek naksilakbaga Gusan na hairak-lami Nangdo ngasidi yang fuzay Abethoi ngaksana na mamito fat-fat anirak kupi Magi wahayduna makoy ani khaudak janaba kharadi fay Hanagi hana hamu oyduna karisu khanada wari sanabagi maong malak-lami Abethoi makong tabli thangduna chali Ngahan kaya basaktune ngasigi siso Ahong wa amta laiti ko Bye doy, thank you. Gusan so Abethoi gi nakan oirap tabli chali. Ado nangi na samdo so ngasi di post yam tai. Abethoi tinga gusan da yengi. Gusan so makha tarak lami. Aduga nangi khongop to so masayam nali. Furit masu to so nangon da yam na paksai. Aduga phanik to so yam na phasai. Abethoi fala gusan da amu yengduna Khazik confused oiba maong da hangdaklami. Gusan, nang bungasi kedo yauge. Gusan ikaira makuna mako haifet nalaga mamay nontay. Sorry. Ahi manaba mana nabi singdi moida compliments libase. Yamna haraw buni haibaduda nang su haraw gudrana tawbuni. Abethoi makok nomi. Mama nabado na gusan gi self-esteem hengal hanaba amadi Abethoi makhoi anigi marakta attachment ama lakna ba hairak lamba oirambadi yai Adubu gusan gi matang icha chadaba amadi karamba wahai sizinagani khangdaba matawduna kharadi awkward oheli Ahi compliments to pamda tardi ai matung manaw hairage Abethoi nofet tawraklami Compliments haise Thamoy dagi sing thorakpadu khakpigadabani adu natabida mikuk khara khakki mi amabu haraw hannaba lungai hannaba piba compliments tudi compliments nena masing thabi yadi sorry wa ngangna da tumin amuk chali makhoyeni Abethoi khogi college get yaram daiduda gusana khangau koruklami Abethoi aigido aina ngarang nangonda haibado adudi asengbani Ay nangi boyfriend yam na oiningi. Iyabu yadabududi nangi wakane. Ado, aingonda matam kharadi pibiyo. Mado, kona khana sida. Hausi ki oinadi, aykhoy ni sumaini sumloy na kisi. Phare iso college sang hauragi ko. Nang su fazana chalo. Hoy. Abethoi aroibo oina gusanda amuktang nofet tawrami. Aduga gate manung changlagli. Namit ado Rohit college lakti. Laik da thawa yauzadrasu ma college ti jangnai na kazawa satrani. Abethoi gidi harauzabi oikre. Ngasi noma khakti ma Rohit ki masak udana. Yamna ingna chikna class yaupa phangjari. Namit ado gi nungthilni. Abethoi college halaklaba matung. Makhoi lekai ga naknana leiba kaithil macha amada. Matomta nga asemba khara leiba laklami. MU gi mamang da leiba haizigang kaithil tudani. Nga layuraba matung Abethoi sorok lanthori. Hek lanthorakpaga Abethoi na nupa amakha ui. Namit kayani gi mamangdagi mana uningna khawrang nangairakpa misakni. Abethoi lakliba du udabagum nupa do Abethoi gi mapa lalaga chakhige tawi. Adubu Abethoi na nupa do gi fruit ki nangalwaida paiduna nupa do dayali. Kaino ne? Asi haiduna nupa do athorukle. Atay kana natte bhoni ni. Rohit ki mamaida ki nathilam laga train ki ba boni ni. Maana maru oiba maram oiragani. Hauzik fawba Abethoi na Rohit dagi nanthokpa ngamda lerakliba asi. Abethoi oirambadu da boni nofet tawraklami. Hi. Udaba kuire kamay tawrige. Boni gi frita adumak yaladuna Abethoi na mahabu chinglaga puthore khar chikpa mafam amada. Akhoy ani wari sanakida wali. Leisang hidin mapalgi karti hall ama leriba dugi marum oirapna Abethoi na boni bu pusale
ꯑꯗꯨꯒ ꯃꯥꯒꯤ ꯐꯨꯔꯤꯠꯇ ꯌꯥꯜꯂꯤꯕ ꯑꯗꯨꯁꯨ ꯊꯥꯗꯣꯛꯈꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯕꯣꯅꯤ ꯂꯩꯃꯥꯏꯗ ꯅꯤꯡꯈꯥꯡ ꯐꯝꯃꯤ ꯑꯕꯦꯊꯣꯏꯅ ꯃꯥꯒꯤ ꯃꯥꯡꯗ ꯃꯈꯨꯠ ꯑꯅꯤꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯂꯦꯞꯄꯤ ꯅꯪꯁꯦ ꯑꯩꯒꯤ ꯂꯃꯟ ꯇꯣꯜꯂꯤꯕꯅꯤ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯗꯨꯅ ꯀꯅꯥꯅ ꯀꯔꯤꯒꯤ ꯂꯃꯟ ꯅꯪꯅ ꯇꯧꯔꯝꯕ ꯊꯕꯛ ꯑꯃꯈꯛꯀꯤ ꯃꯍꯩ ꯑꯩꯅ ꯐꯪꯍꯧꯔꯦ ꯑꯗꯨꯁꯨ ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯊꯕꯛꯇꯤ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯑꯩꯅ ꯍꯥꯏꯕ ꯑꯃ ꯌꯥꯕ ꯇꯥꯕꯅꯤ ꯈꯔ ꯀꯨꯏꯔꯕꯩ ꯃꯃꯥꯡꯗ ꯅꯪꯅ ꯔꯣꯍꯤꯠꯀꯤ ꯃꯃꯥꯏꯗ ꯀꯤꯅ ꯊꯤꯟꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯔꯣꯍꯤꯠꯅ ꯑꯩꯕꯨ ꯃꯤꯀꯨꯞ ꯀꯥꯡꯗꯅ ꯑꯣꯠꯂꯤ ꯑꯗꯨꯅ ꯌꯥꯔꯗꯤ ꯅꯪꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯕꯣꯅꯤ ꯄꯤꯁꯨꯝ ꯁꯨꯛꯂꯞ ꯇꯧꯈꯤ ꯀꯩꯅꯣ ꯑꯗꯨꯒꯤ ꯊꯧꯗꯣꯛꯇꯨꯗꯤ ꯉꯁꯤꯗꯒꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇ ꯀꯩꯒꯤꯅ ꯍꯧꯅꯅ ꯄꯨꯊꯣꯔꯛꯏꯕ ꯍꯞꯇꯥ ꯑꯃꯒꯤ ꯃꯃꯥꯡ ꯑꯣꯏꯒꯦꯔꯥ ꯃꯇꯨꯡ ꯑꯣꯏꯒꯦꯔꯥ ꯗꯔꯀꯥꯔ ꯇꯥꯗꯦꯅꯦ ꯕꯣꯅꯤ ꯉꯛꯁꯥꯅꯅ ꯑꯕꯦꯊꯣꯏꯗ ꯃꯤꯀꯨꯞ ꯈꯔ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯁꯣꯔ ꯑꯃꯨꯔꯛ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯍꯪꯉꯤ ꯐꯔꯦꯅꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧ ꯍꯥꯏꯅꯣ ꯒꯨꯁꯟꯗꯣ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯅ ꯊꯝꯈꯣ ꯑꯩꯒꯤ ꯏꯅꯥꯛꯇ ꯅꯛꯁꯤꯜꯍꯜꯂꯛꯀꯅꯨ ꯀꯔꯤꯕꯨ ꯅꯣꯛꯅꯤꯡꯕ ꯌꯥꯎꯔꯕꯅꯣ ꯈꯪꯗꯦ ꯕꯣꯅꯤꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯊꯣꯔꯛꯏ ꯀꯔꯤ ꯍꯥꯏꯕ ꯒꯨꯁꯟꯁꯦ ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯅ ꯊꯝꯃꯣ ꯍꯥꯏꯕ ꯂꯣꯏꯔꯦ ꯋꯥꯔꯤꯁꯦ ꯑꯕꯦꯊꯣꯏ ꯉꯥꯏꯉꯝꯗꯕꯒꯤ ꯃꯑꯣꯡꯗ ꯃꯈꯣꯡ ꯅꯥꯝꯃ ꯂꯩꯕꯥꯛꯇ ꯍꯥꯏꯔꯞ ꯊꯤꯜꯂꯤ ꯑꯗꯨ ꯅꯠꯇ꯭ꯔꯁꯨ ꯒꯨꯁꯟꯅ ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯑꯃꯗꯧꯅ ꯈꯜꯍꯜꯂꯣ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯃꯥꯁꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯁꯨꯡꯂꯥꯛ ꯂꯥꯛꯍꯜꯂꯛꯀꯅꯣ ꯕꯣꯅꯤ ꯅꯣꯛꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯈꯣꯟꯖꯦꯜꯗꯨ ꯈꯪꯉꯥꯡ ꯋꯥꯡꯈꯠꯂꯛꯏ ꯅꯀꯣꯛꯇ ꯆꯥꯛꯂꯛꯀꯅꯣ ꯒꯨꯁꯟꯅ ꯏꯔꯥꯏ ꯂꯥꯏꯅ ꯐꯨꯕ ꯉꯝꯕ ꯑꯩꯅꯕꯨ ꯀꯝꯗꯧꯅ ꯒꯨꯁꯟꯁꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯍꯟꯗꯅꯕ ꯁꯤꯟꯗꯣꯏꯅꯣ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯃꯥꯅ ꯃꯅꯥꯗ ꯍꯥꯞꯇꯧꯁꯨ ꯂꯩꯇꯕ ꯑꯗꯣ ꯅꯪꯅ ꯌꯥꯅꯕ ꯑꯝꯇ ꯁꯤꯜꯂꯣ ꯅꯪ ꯃꯥꯒ ꯃꯁꯛ ꯈꯪꯅꯩ ꯅꯠꯇ꯭ꯔꯣ ꯕꯣꯅꯤ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯖꯁ ꯇꯧꯕ ꯃꯤꯠꯌꯦꯡ ꯑꯃ ꯑꯕꯦꯊꯣꯏꯗ ꯌꯦꯡꯉꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯑꯕꯦꯊꯣꯏ ꯅꯤꯡꯍꯟꯅꯕꯒꯤ ꯃꯑꯣꯡꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯕꯣꯅꯤꯒꯤ ꯅꯥꯀꯟ ꯑꯣꯏꯔꯞ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯄꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯕꯣꯅꯤ ꯍꯧꯖꯤꯛꯇꯗ ꯍꯧꯒꯠꯂꯛꯏ ꯑꯗꯨ ꯌꯥꯝ ꯂꯥꯏꯕꯗꯨꯕꯣ ꯒꯨꯁꯟꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯉꯝꯕ ꯃꯤꯑꯣꯏ ꯑꯃ ꯊꯤꯌꯨ ꯑꯗꯨꯒꯨꯝꯕ ꯃꯤ ꯈꯛꯇꯗ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅꯤ ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ ꯀꯥꯏꯗꯒꯤ ꯊꯤꯔꯨꯗꯣꯏꯅꯣ ꯔꯣꯍꯤꯠꯀꯨꯝꯕ ꯃꯤ ꯔꯣꯍꯤꯠ ꯈꯛꯇꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅꯤ ꯏꯕꯦꯝꯃ ꯔꯣꯍꯤꯠꯀꯤ ꯃꯃꯤꯡꯗꯨ ꯇꯥꯕ ꯈꯛꯇꯗ ꯑꯕꯦꯊꯣꯏ ꯃꯆꯥꯗꯨ ꯀꯣꯛꯇꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯃꯁꯥꯗꯨ ꯍꯥꯏꯔꯞ ꯅꯤꯛꯇꯨꯅ ꯃꯥ ꯃꯀꯣꯛ ꯐꯦꯠ ꯐꯦꯠ ꯍꯥꯏ ꯉꯝꯃꯣꯏ ꯑꯩ ꯃꯗꯨꯒꯤ ꯋꯥꯗꯣ ꯔꯣꯍꯤꯠ ꯍꯥꯏꯕ ꯅꯨꯄꯥꯗꯨꯗ ꯍꯥꯏꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯩꯅ ꯍꯥꯏꯔꯨꯔꯦꯅ ꯈꯜꯂꯣ ꯃꯥꯅ ꯀꯩꯗꯧꯅꯨꯡꯗ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯀꯗꯧꯕꯁꯨ ꯂꯩꯇ꯭ꯔꯕ ꯀꯩꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯑꯣꯏꯗꯣꯏꯅꯣ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯣ ꯔꯣꯍꯤꯠꯀ ꯂꯣꯏꯅꯕꯅ ꯐꯕ꯭ꯔꯥ ꯒꯨꯁꯟꯒ ꯂꯣꯏꯅꯕꯅ ꯐꯕ꯭ꯔꯥ ꯍꯥꯏꯗꯣ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯔꯣꯍꯤꯠꯇ ꯀꯗꯔ ꯐꯗꯔ ꯇꯧꯁꯤꯟꯅꯔꯒ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯍꯜꯂꯣ ꯄꯥꯡꯕꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯣꯅꯤꯗꯣ ꯃꯁꯥ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ ꯇꯧꯅ ꯑꯕꯦꯊꯣꯏꯒꯤ ꯂꯦꯡꯖꯨꯝꯋꯥꯏꯗ ꯃꯈꯨꯠꯅ ꯁꯦꯠ ꯑꯃꯨꯔꯛ ꯊꯥꯏ ꯑꯕꯦꯊꯣꯏ ꯃꯃꯥꯏ ꯇꯞꯂꯞ ꯕꯣꯅꯤꯗ ꯑꯣꯟꯁꯤꯜꯂꯛꯂꯝꯃꯤ ꯀꯔꯝꯕ ꯀꯗꯔꯅꯣ ꯑꯩꯅ ꯃꯉꯣꯟꯗ ꯁꯤꯖꯤꯟꯅꯗꯣꯏꯁꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯁꯨꯝ ꯀꯟꯗꯤꯁꯟ ꯑꯃꯈꯛꯇꯗ ꯅꯪꯅ ꯏꯉꯝꯗ ꯉꯝꯒꯗꯕ ꯇ꯭ꯔꯤꯛ ꯑꯃ ꯁꯤꯖꯤꯟꯅꯧ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯔꯣꯍꯤꯠ ꯔꯥꯏꯗꯦꯟ ꯑꯃꯗꯤ ꯁꯨꯔꯁ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯈꯣꯏ ꯀ꯭ꯂꯥꯁꯔꯨꯝ ꯃꯅꯥꯛꯀꯤ ꯀꯣꯔꯤꯗꯣꯔ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯕꯦꯜ ꯇꯥꯔꯛꯄ ꯉꯥꯏꯔꯝꯃꯤ ꯊꯑꯣꯏꯅ ꯉꯥꯏꯗ ꯉꯥꯏꯔꯗꯤ ꯕꯦꯜꯁꯨ ꯁꯨꯡꯇꯥ ꯇꯥꯔꯛꯇꯦ ꯔꯣꯍꯤꯠꯅ ꯀꯣꯔꯤꯗꯣꯔ ꯄꯔꯦꯡꯗꯨꯗ ꯅꯤꯡꯈꯥꯡ ꯐꯝꯂꯒ ꯐꯣꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯃꯦꯠꯇꯨꯅ ꯂꯩꯔꯤꯉꯩ ꯔꯥꯏꯗꯦꯟꯒ ꯁꯨꯔꯁꯀꯗꯣ ꯑꯆꯠ ꯑꯧ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯃꯤꯋꯥ ꯉꯥꯡꯉꯤ ꯔꯥꯏꯗꯦꯟꯅ ꯑꯩꯈꯣꯏ ꯀꯣꯂꯦꯖꯁꯦ ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯗꯤ ꯑꯗꯨꯝ ꯌꯥꯎꯔꯤ ꯄꯣꯠꯅꯤꯗ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯊꯑꯣꯏꯅ ꯌꯦꯡꯕꯨ ꯌꯦꯡꯁꯤꯜꯂꯨꯗꯦ ꯁꯨꯔꯁꯅ ꯑꯩꯈꯣꯏ ꯁꯦꯃꯤꯁꯇꯔꯒꯤ ꯅꯨꯄꯤꯁꯤꯡꯗꯤ ꯈꯤꯔꯦ ꯏꯕꯨꯡꯉꯣ ꯑꯌꯥꯝꯕꯅ ꯁꯛꯊꯤꯕꯤ ꯉꯥꯛꯇ ꯔꯥꯏꯗꯦꯟꯅ ꯑꯗꯣ ꯆꯅꯨꯗꯤ ꯐꯖꯕꯅꯤꯍꯦ ꯍꯩꯄꯥ ꯈꯔ ꯁꯥꯖꯕ ꯋꯥꯅꯤ ꯍꯣꯏꯅꯦ ꯃꯥꯕꯨꯗꯤ ꯍꯩꯄꯥ ꯁꯥꯃꯟꯗꯅ ꯗꯁꯥ ꯇꯥꯕꯅꯦ ꯑꯩ ꯈꯪꯉꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯔꯁꯅ ꯃꯃꯥꯏ ꯍꯥꯏꯔꯞ ꯂꯩꯗꯨꯅ ꯃꯥꯒꯤ ꯌꯦꯠꯂꯣꯝꯗ ꯌꯦꯡꯊꯣꯔꯛꯏ ꯂꯥꯞꯇꯛꯅ ꯎꯏ ꯀꯨꯝꯍꯩ ꯑꯃ ꯑꯕꯦꯊꯣꯏꯅ ꯀ꯭ꯂꯥꯁꯔꯨꯝ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯆꯦꯜꯁꯤꯌꯥ ꯈꯣꯏꯒꯤ ꯄꯥꯔꯇꯤꯅ ꯊꯠꯇꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯀꯔꯤ ꯀꯔꯤꯅꯣ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯕꯒꯤ ꯁꯛꯇꯝꯗꯨ ꯎꯕꯗ ꯁꯨꯔꯁꯅ ꯇꯍꯥ ꯇꯍꯥ ꯇꯞꯂꯞꯅ ꯔꯣꯍꯤꯠ ꯔꯥꯏꯗꯦꯟ ꯇꯨ ꯌꯦꯡꯉꯣ ꯑꯥꯗ ꯇꯧꯔꯤꯁꯤ ꯔꯣꯍꯤꯠ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯌꯦꯡꯉꯤ ꯔꯥꯏꯗꯦꯟꯁꯨ ꯁꯨꯔꯁꯅ ꯃꯈꯨꯠ ꯊꯤꯜꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯂꯛꯂꯝꯃꯤ ꯃꯤꯠꯅ ꯎꯔꯤꯕ ꯁꯛꯇꯝꯗꯨ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯉꯤ ꯃꯣꯏ ꯁꯣꯝꯗꯁꯨ ꯑꯕꯦꯊꯣꯏꯗꯣ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯆꯦꯜꯁꯤꯌꯥ ꯑꯃꯗꯤ ꯃꯥꯒꯤ ꯄꯥꯔꯇꯤꯗꯨꯗ ꯌꯦꯡꯗꯨꯅ ꯍꯪꯉꯤ ꯀꯩ ꯂꯩꯔꯒꯦ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯅꯤꯡꯉꯤꯅꯣ ꯏꯕꯣ ꯆꯦꯜꯁꯤꯌꯥꯅ ꯀꯩꯝ ꯍꯥꯏꯅꯤꯡꯗꯦ ꯅꯪꯒ ꯆꯅꯨꯒꯁꯦ ꯀꯔꯝ ꯀꯥꯟꯗꯒꯤ ꯀꯣꯂꯦꯖꯇꯒꯤ ꯇꯣꯛꯈꯤꯗꯣꯏꯅꯣ ꯈꯪꯅꯤꯡꯕ ꯁꯨꯝ ꯑꯕꯦꯊꯣꯏ ꯅꯣꯛꯐꯦꯠ ꯇꯧꯏ
Sorry, noigi apambado thunganba ngamoidore. Adu khangbibaine aina plan ama silaga thamise. Noi ani se aina otpa yaba otge khanba. Noi ani na kappa thawai nungai taba upai litaba matu utpada. Aina thawai tani yengzagi khanba. Abithoi munne ngi chilsiada. Nangi na koktudi bera kaina. Doctor da ngalingai de yengthobana fanibo. Chilsia wahi ama khungi tawi. Adobo bildaban hankre. Satra satri mayam corridor paring to the laknaba da. Chilsia khoi party do abithoi da mamik khani yenglamnaga chikre. Laptang na kumhay yengliba makoy ahongi mafam dadi. Film yengba horamaga to be continued harpaga manakre. Makata was a yenging bana langtak nare. Rohito taxi soli. Beer still taramdri, kumhainungaido. Namitumasu, Janu College Lactre. Namitumasu Sanu College Lactre. Abithoi Matomta, to fuck to fight Jenda at the Muklay Batavani. Adobuma wakandadi, Jabung na country. Ngarang boni na Harapoa Fomdo, Rohita Hoto Lagi Haina. Aduna Abethoi do, breaky bill dabang I do not let me. Bel Hekarakbaga, Abethoi Hana, classroom daki, Hatua to Toraktuna. Tongsin Mapala daki, Kercha Tolaga Lipton Lerami. Rohit Amadimagi score anido, Torpangai boina. Satra Satri Mayam, Matang, Magi Magi Tokpa, Loina Tonakre. Rohit, Riding Amadisuras Makoi Ahumna, Ikon Kona Torak Libado, Abethoi, Tonau dagi ui. Rohit Namang Thana, Tongsin dagi Hek Torakwaga, Abethoi, Jab Lipsali, Rohit Kimangda. Rohit, Riding Amadisuras Makoi Ahumdo, Jab Liabduna. Abethoi de ngaksana na yenglaglammi. Abethoi makut ani na mangda pulap paisinaduna. Mamaido luptharap liptuna leibaduda. Rohit masado thekalap, mga khaigalap sakkak na hanglaglammi. Kidoremo. Nang lanjare hagitaw irengonda. Ngahan muki classroom ahangwa lao. Aywam dahagi. Rohit makut ani na kongra poketa humki. Aingonda lanjare hagi hairaba. Please. Sida have no right driver, Sasalo. A sea hidden bit toy, my hood late hockey. And the hammer classroom domda, Makong gum tang the jetki. Nupa home do so, man as a kiba do yang howie. A bit in a corner, a mahik keki baga, surresto, rahito silly. Chotero. Ruhin mamituna bit when it's a kiva my domda, yang na kumi. Chilaga, a roy boy in a warrior madam, Santoki. Nam toknaba my already, yam no I Amuk mamana ba nito onsin Rohit makataraklami. Noyani kenina chalamo ayam laki. Right yana. Nangi nabi matok marong kang dan angam tan bado tarunuko. Watok yam na bani. Hare ko chalomagirdi. Asam na hayatuna. Right in ga suraskadi kentin lom na chakre. Rohit so between a hiram ba mafam classroom ahang badomda. Makongdo chakan kandana laglami. Classroom manung yaure. Abethoi do. Mamaidu matung lomda olaga. Thongnau mayada leptuna leirami. Ma ubada Rohit sangsilaktuna Abethoi gi nakan oirap lepi. Rohit sangsilakpagi makhol tabada Abethoi su mamaili thori. Second kharadi wangangna de makhoyani. Kona thangda Rohit asikpadu thugairakle. Kaino nang haidisha. Lanjaringa piyu habagadi natiko. Adunati adudi kaino. Abethoi wa haifam khangde. Mi manipulate tauba atu yamna haiba Rohita. Magi wado karam na huduk ani khanbada awaba amadi oi. Abethoi lali tauna haiba horaklami. Sumai taubani. Aise nangwanda khudong saba ama bigina tauba. Rohit yamna bit leitabagi maongda sugulap mamai leithoki. Kaino ne hairo ne. Nang yarandi gusanse. Ai hinagdagi lapna thamo. Rohit sor ama sang na hondok laga. Abethoi da among mamay lisilaklami. Nang si kana oidina. Aingonda sitaw gano kaina poktak pirino. Nate, nang sibu kana no ba? Abethoi handakti na fetaroklami. Ay na hairiwase. Nang niya batarabati. Nangonda tongzabo ini. Yadridana nangi mangzaba. Hoy ni farini. Adudi. Aigi mitbanda dafam tari sige daitadi nanabu bataba. Abethoi yenglaklammi. Rohit ki mipangi dafam aduda.
ꯍꯥꯟꯅꯗꯒꯤ ꯃꯨꯕ ꯈꯔ ꯍꯟꯊꯔꯕꯁꯨ ꯏꯐꯣꯡ ꯐꯣꯡꯅꯗꯤ ꯑꯗꯨꯃꯛ ꯎꯔꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯔꯕ ꯑꯣꯏꯕꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗꯗꯤ ꯃꯥꯒꯤ ꯗꯥꯛꯐꯝ ꯑꯗꯨ ꯑꯅꯧꯕ ꯑꯣꯏꯅ ꯊꯣꯛꯇ꯭ꯔꯦ ꯑꯗꯨꯕꯨ ꯋꯥ ꯑꯃ ꯍꯥꯏꯕ ꯈꯨꯗꯤꯡ ꯇꯣꯄꯤꯛ ꯑꯃꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯨꯗꯤꯡ ꯔꯣꯍꯤꯠꯅ ꯃꯥꯒꯤ ꯃꯤꯠꯄꯥꯟꯒꯤ ꯗꯥꯛꯐꯝ ꯑꯗꯨ ꯑꯗꯨꯝ ꯄꯨꯊꯣꯔꯛꯄ ꯑꯗꯨꯗ ꯑꯕꯦꯊꯣꯏ ꯈꯣꯏꯗꯧ ꯍꯦꯛ ꯍꯦꯛ ꯊꯤꯠꯇꯕ ꯅꯠꯇꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯥ ꯃꯇꯣꯝꯇ ꯀꯣꯛꯈꯤꯒꯗꯕ ꯗꯥꯛꯐꯝ ꯑꯗꯨ ꯔꯣꯍꯤꯠꯅꯗꯤ ꯊꯑꯣꯏꯅ ꯑꯔꯨꯕ ꯋꯥ ꯑꯃ ꯑꯣꯏꯅ ꯁꯥꯟꯅꯍꯜꯂꯤ ꯑꯕꯦꯊꯣꯏꯅ ꯈꯨꯝꯃꯤ ꯅꯪꯒꯤ ꯗꯥꯛꯐꯝꯗꯨꯒꯤ ꯃꯇꯥꯡꯒꯤꯗꯤ ꯑꯩ ꯗꯥꯏꯠ ꯂꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯁꯦꯀꯦꯟ ꯁꯦꯃꯤꯁꯇꯔ ꯀꯥꯕ ꯍꯧꯔꯛꯄꯗ ꯅꯪꯅ ꯕꯣꯅꯤ ꯐꯨꯔꯝꯕ ꯑꯗꯒꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯤꯍꯜꯂꯒ ꯑꯩꯕꯨ ꯅꯪꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯅꯪꯉꯣꯟꯗ ꯃꯤꯅ ꯈꯟꯅꯕ ꯍꯧꯔꯛꯄꯗ ꯑꯩꯅ ꯈꯥꯝꯗꯣꯛꯍꯟꯕꯗꯣ ꯑꯗꯨꯒꯤ ꯃꯌꯥꯝꯗꯣ ꯑꯩꯅ ꯃꯌꯥꯝꯗ ꯁꯕꯛ ꯐꯥꯛꯀꯅꯤ ꯀꯩꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪꯅ ꯌꯥꯗ ꯇꯥꯔꯗꯤ ꯔꯣꯍꯤꯠ ꯄꯤꯁꯨꯝ ꯅꯥꯝꯃ ꯏꯟꯈꯠꯂꯤ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯀꯤꯍꯜꯂꯤꯕ ꯀꯥꯏꯗꯨꯔꯣ ꯑꯕꯦꯊꯣꯏ ꯃꯀꯣꯛꯇꯨ ꯐꯦꯠ ꯐꯦꯠ ꯍꯥꯏ ꯀꯤꯍꯟꯗꯦ ꯑꯃꯁꯨ ꯀꯥꯏꯗꯅꯕ ꯑꯩꯅ ꯍꯥꯏꯕ ꯌꯥꯎ ꯒꯨꯁꯟꯕꯨ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯅ ꯊꯝꯈꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕꯁꯤꯡꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯒꯅꯤ ꯔꯣꯍꯤꯠ ꯍꯧꯖꯤꯛꯇꯤ ꯑꯕꯦꯊꯣꯏꯅ ꯍꯥꯏꯕ ꯋꯥ ꯏꯟꯕꯒꯤ ꯃꯇꯥꯡ ꯑꯣꯏꯔꯦ ꯃꯥꯅ ꯃꯤ ꯈꯠꯅ ꯆꯩꯅꯈꯤꯕ ꯃꯔꯛ ꯑꯃ ꯃꯥꯅ ꯑꯕꯦꯊꯣꯏꯕꯨ ꯁꯤꯖꯤꯟꯅꯈꯤꯕꯁꯤꯡꯗꯨꯒꯤ ꯃꯇꯥꯡꯗ ꯌꯥ ꯂꯥꯎꯅꯔꯛꯂꯕꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯣꯏꯗꯅ ꯌꯧꯔꯛꯀꯅꯤ ꯃꯄꯥ ꯂꯨꯈꯣꯏꯒꯤ ꯅꯥꯀꯣꯡ ꯌꯧꯔꯕꯗꯤ ꯃꯥ ꯍꯤꯡꯐꯝꯁꯨ ꯂꯩꯔꯣꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯔꯣꯍꯤꯠ ꯁꯣꯔ ꯑꯃꯨꯔꯛ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯝꯃꯤ ꯀꯩ ꯃꯔꯝꯒꯤꯅꯣ ꯑꯩꯅ ꯒꯨꯁꯟꯁꯤ ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯅ ꯊꯝꯗꯣꯏꯁꯦ ꯃꯥꯅ ꯑꯩꯕꯨ ꯄꯥꯝꯁꯤꯜꯂꯛꯄꯒꯤ ꯔꯣꯍꯤꯠ ꯉꯛꯅ ꯑꯕꯦꯊꯣꯏꯗ ꯌꯦꯡꯉꯤ ꯃꯥꯅ ꯍꯥꯏꯔꯤꯗꯣ ꯊꯥꯖꯗꯕꯒꯤ ꯃꯑꯣꯡꯅꯤ ꯀꯩꯅꯣ ꯐꯥꯒꯤ ꯃꯇꯥꯡ ꯆꯥꯗꯦꯅ ꯐꯥꯒꯤ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯗꯧꯕ ꯔꯣꯍꯤꯠ ꯀꯔꯦꯝꯅꯅ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯩꯗꯤ ꯉꯍꯥꯟꯈꯩ ꯈꯪꯂꯨꯗꯦ ꯃꯥꯗꯤ ꯅꯨꯄꯤ ꯈꯟꯕ ꯌꯥꯝꯅ ꯍꯩꯕ ꯑꯣꯏꯔꯦ ꯑꯕꯦꯊꯣꯏ ꯑꯦꯅꯣꯏꯠ ꯑꯣꯏꯕꯒꯨꯝ ꯃꯃꯤꯠ ꯃꯊꯛꯇ ꯑꯣꯟꯈꯠꯇꯨꯅ ꯁꯣꯔ ꯑꯃꯨꯔꯛ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯝꯃꯤ ꯍꯣꯏꯅꯦ ꯑꯗꯣ ꯒꯨꯁꯟꯁꯦ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯅ ꯊꯝꯈꯣꯀꯣ ꯐꯔꯦ ꯋꯥꯔꯤꯁꯦ ꯑꯩ ꯌꯥꯔꯦꯅ ꯈꯜꯂꯦꯀꯣ ꯅꯪꯁꯨ ꯅꯪꯒꯤ ꯁ꯭ꯀꯣꯔ ꯑꯅꯤꯗꯨꯅ ꯉꯥꯏꯔꯝꯃꯅꯤ ꯑꯩꯁꯨ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯈꯔ ꯁꯤꯜꯂꯨꯈꯤꯗꯧ ꯂꯩ ꯑꯩ ꯍꯜꯂꯝꯃꯒꯦ ꯑꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯑꯕꯦꯊꯣꯏ ꯃꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯀ꯭ꯂꯥꯁꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯔꯣꯍꯤꯠ ꯍꯧꯖꯤꯛꯇꯗ ꯃꯈꯨꯠ ꯑꯅꯤꯃꯛ ꯈꯨꯗꯨꯝ ꯆꯦꯠꯅ ꯇꯥꯁꯤꯟ ꯃꯈ꯭ꯌꯥ ꯆꯤꯛꯅ ꯃꯨꯔꯨꯝ ꯁꯣꯜꯍꯧꯏ ꯀꯩꯁꯨ ꯂꯩꯇꯕꯤ ꯄꯦꯠ ꯄꯦꯠ ꯂꯥꯎꯕꯤ ꯅꯨꯄꯤ ꯃꯆꯥ ꯃꯥꯅ ꯉꯝꯈ꯭ꯔꯕ ꯌꯦꯡꯉꯨ ꯅꯪ ꯑꯩꯅꯁꯨ ꯀꯩ ꯇꯧꯕ ꯉꯝꯃꯦ ꯍꯥꯏꯕꯗꯣ ꯔꯣꯍꯤꯠ ꯀꯦꯟꯇꯤꯟꯗꯒ ꯆꯪꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ ꯉꯁꯤꯒꯤ ꯋꯥꯔꯤꯗ ꯃꯉꯣꯟꯗꯒꯤ ꯑꯕꯦꯊꯣꯏꯅ ꯉꯝꯈ꯭ꯔꯦ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯃꯥ ꯃꯇꯣꯝꯇ ꯄ꯭ꯔꯣꯛ ꯌꯥꯝꯅ ꯆꯥꯛꯂꯤ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯁꯨ ꯀꯦꯟꯇꯤꯟꯗ ꯑꯆꯥꯄꯣꯠ ꯍꯥꯎꯅ ꯆꯥꯖꯔꯤꯉꯩ ꯃꯥꯅ ꯅꯝꯗꯨꯅ ꯐꯣꯟ ꯇꯧꯔꯒ ꯀꯧꯊꯣꯛꯄꯤꯔꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯤꯋꯥ ꯉꯥꯡꯅꯐꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯄꯨꯂꯞ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯔꯣꯍꯤꯠꯅꯁꯨ ꯋꯥꯔꯤ ꯂꯤꯊꯣꯛꯂꯦ ꯍꯧꯖꯤꯛ ꯃꯥꯒ ꯑꯕꯦꯊꯣꯏꯒ ꯍꯥꯏꯅꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯀꯣꯛ ꯆꯨꯁꯤꯟꯅꯩ ꯀꯔꯤ ꯀꯝꯗꯧꯕ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌꯥ ꯈꯟꯅ ꯅꯩꯅꯩ ꯁꯨꯔꯁꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯕꯦꯊꯣꯏꯅ ꯍꯥꯏꯔꯤ ꯋꯥꯗꯣ ꯌꯥꯕꯅꯁꯨ ꯐꯩ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯊꯥꯏꯅ ꯑꯍꯜ ꯂꯃꯟ ꯍꯥꯛꯇꯛꯇꯤ ꯍꯥꯏꯅꯩꯗꯨꯅꯤ ꯅꯨꯄꯤꯗ ꯑꯆꯦꯠꯄ ꯋꯥ ꯍꯥꯏꯒꯅꯣꯅ ꯃꯥꯅ ꯍꯥꯏꯗꯣ ꯍꯦꯛ ꯌꯥꯍꯧꯗꯕꯗ ꯃꯣꯏ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ ꯄꯥꯎ ꯀꯩꯇꯝ ꯇꯝꯅꯗꯣꯏꯅꯤ ꯅꯪꯅ ꯇꯧꯕꯅ ꯈꯖꯤꯛꯇꯪ ꯃꯣꯏꯅ ꯇꯝꯕꯅ ꯕꯣꯔꯥ ꯑꯃ ꯊꯧꯕꯥꯜꯗ ꯕꯣꯝꯂꯥ ꯀꯥꯞꯄꯗꯨ ꯁꯦꯛꯃꯥꯏ ꯌꯧꯔꯛꯄꯗ ꯕꯣꯝ ꯄꯣꯛꯈꯥꯏꯕꯗ ꯃꯤ ꯁꯤꯍꯧꯔꯦꯅ ꯍꯥꯏꯌꯦꯗꯣ ꯇꯥꯗꯣꯏꯕ ꯔꯥꯏꯗꯦꯅ ꯑꯗꯨꯅꯦ ꯃꯇꯝ ꯈꯔꯗꯤ ꯌꯥꯅꯕ ꯂꯣꯏꯅꯕ ꯍꯥꯏꯗꯨꯅꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯉꯝꯃ ꯂꯩꯌꯣꯗꯤ ꯀꯅꯥ ꯌꯥꯗꯣꯏꯅꯣ ꯃꯥꯒꯤꯁꯨ ꯏꯁꯣꯔꯅ ꯑꯄꯅ ꯇꯥꯏꯝ ꯑꯥꯏꯌꯦꯒꯥꯅ ꯃꯇꯝ ꯈꯔ ꯍꯔꯥꯎꯂꯤꯅꯤ ꯁꯨꯔꯁꯅ ꯑꯗꯨ ꯒꯨꯁꯟꯅ ꯃꯥ ꯄꯥꯝꯃꯦ ꯍꯥꯏꯕ ꯃꯇꯥꯡꯗꯣ ꯈꯔꯗꯤ ꯄꯛꯇꯕ ꯑꯃ ꯌꯥꯎꯏ ꯔꯣꯍꯤꯠꯅ ꯑꯇꯩꯗꯤ ꯇꯣꯛꯈ꯭ꯔꯣ ꯑꯩꯅ ꯃꯊꯥ ꯁꯥꯔꯤꯗꯤ ꯑꯩꯅ ꯀꯝꯗꯧꯅ ꯒꯨꯁꯟꯁꯦ ꯃꯉꯣꯟꯗꯒꯤ ꯂꯥꯞꯅ ꯊꯝꯗꯣꯏꯅꯣ ꯁꯤꯅꯤ ꯑꯩꯗꯤ ꯋꯥꯁꯛꯈ꯭ꯔꯕꯅꯤ ꯃꯤ ꯑꯃꯨꯛ ꯍꯟꯅ ꯐꯨꯅ ꯆꯩꯅ ꯇꯧꯔꯔꯣꯏꯅ ꯔꯥꯏꯗꯦꯅ ꯑꯗꯨꯒꯤꯕꯨ ꯊꯑꯣꯏꯅ ꯃꯊꯥ ꯁꯥꯏꯌꯦ ꯁꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯑꯕꯦꯊꯣꯏꯁꯦ ꯅꯪꯒꯤ ꯀꯣꯏꯅꯕ ꯅꯨꯄꯤ ꯁꯥꯔꯣ ꯒꯨꯁꯟꯒꯤ ꯃꯃꯥꯡꯗ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥꯁꯨ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯂꯛꯑꯔꯣꯏꯗꯅ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯅꯪꯅ ꯑꯕꯦꯊꯣꯏꯁꯦ ꯌꯥꯝꯅ ꯄꯥꯝꯖꯕ ꯅꯨꯡꯁꯤꯕ ꯁꯥꯖꯜꯂꯣ ꯀꯅꯥ ꯈꯪꯅꯤ ꯅꯪꯒꯤ ꯇꯥꯠ ꯄꯥꯠꯇꯨꯗ ꯑꯕꯦꯊꯣꯏꯅ ꯑꯁꯦꯡꯕ ꯑꯣꯏꯅ ꯈꯟꯈꯤꯗꯅ ꯅꯪꯉꯣꯟꯗ ꯄꯥꯝꯁꯤꯜꯂꯛꯄꯁꯨ ꯃꯥꯅ ꯅꯪ ꯍꯦꯛ ꯄꯥꯝꯂꯛꯄꯒ ꯅꯪꯅ ꯑꯃꯨꯛ ꯃꯥꯁꯦ ꯍꯨꯟꯗꯣꯛꯑꯝꯃꯨ ꯑꯗꯨꯗꯩ ꯃꯥ ꯄ꯭ꯔꯣꯛ ꯆꯥ ꯂꯩꯖꯍꯧꯁꯅꯤ
ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯑꯅꯤ ꯊꯣꯛꯅ ꯀꯥꯟꯅꯔꯦꯗꯅ ꯒꯣꯁꯟꯒꯤ ꯃꯃꯥꯡꯗꯁꯨ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤꯗꯣ ꯅꯪꯅ ꯀꯣꯏꯔꯦ ꯍꯥꯏꯅ ꯃꯨꯛꯄ ꯌꯥꯔꯦ ꯑꯗꯨꯒ ꯑꯕꯤꯊꯣꯏꯒꯤ ꯊꯃꯣꯏꯁꯨ ꯊꯨꯒꯥꯏꯔꯒ ꯂꯃꯟ ꯈꯨꯝꯃꯦꯗꯅ ꯃꯥꯅ ꯅꯪꯒꯤ ꯅꯊꯛꯇ ꯋꯥ ꯉꯥꯡꯂꯛꯄꯒꯤ ꯔꯥꯏꯗꯦꯟꯒꯤ ꯌꯥꯝꯅ ꯍꯩꯕ ꯁꯤꯡꯅ ꯉꯥꯡꯂꯛꯄ ꯋꯥꯗꯨꯗ ꯔꯣꯍꯤꯠꯀ ꯁꯨꯔꯖꯀ ꯄꯨꯟꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯂꯝꯃꯤ